ꯄꯨꯖꯥꯔꯤꯅꯦ ꯉꯁꯤꯗꯤ ꯉꯥ ꯊꯣꯡꯕ ꯆꯥꯗꯣꯏꯅꯦ ꯃꯆꯦ ꯂꯥꯛꯄꯩ ꯊꯣꯡꯉꯤꯅꯦ ꯃꯆꯦ ꯂꯥꯛꯄꯩ ꯉꯥ ꯊꯣꯡꯉꯤꯅꯤꯀꯣ ꯄ꯭ꯔꯤꯊꯤꯕꯤꯅ ꯃꯅꯝ ꯀꯥꯗꯤ ꯆꯥꯗ꯭ꯔꯤꯉꯩꯗ ꯉꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯑꯕꯦꯝꯃ ꯍꯥꯎꯕꯅꯦ ꯑꯩꯅ ꯊꯣꯡꯕ ꯑꯗꯨꯝ ꯑꯩꯈꯣꯏ ꯄꯨꯖꯥꯔꯤꯁꯤ ꯊꯣꯡꯕ ꯍꯥꯎꯋꯦ ꯁꯤꯅꯤ ꯃꯥ ꯊꯣꯡꯕꯁꯦ ꯀꯩꯀꯩ ꯃꯆꯜ ꯍꯥꯞꯄꯤꯅꯦꯗ ꯃꯌꯥꯝ ꯌꯦꯡꯁꯤꯀꯣ ꯍꯥꯏꯗꯤ ꯏꯟꯁꯥꯡ ꯊꯣꯡꯕꯁꯦ ꯃꯤ ꯑꯃꯒ ꯃꯥꯟꯅꯗꯦꯀꯣ ꯃꯥꯒꯤ ꯍꯩꯖꯕꯤꯅꯦ ꯍꯥꯏꯇꯥꯔꯦ ꯃꯅꯝ ꯀꯥꯗꯤ ꯆꯥꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯎꯗꯧꯗꯤ ꯃꯥꯜꯂꯦ ꯋꯥꯎ ꯉꯥꯔꯣ ꯑꯁ ꯁꯤꯗꯤ ꯏꯆꯦ ꯂꯥꯛꯀꯅꯤꯅ ꯉꯥ ꯑꯆꯧꯕ 2 ꯐꯥꯔꯦ ꯑꯗꯨꯒ ꯊꯣꯡꯉꯤꯅꯦ ꯃꯆꯦꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯒꯦꯗ ꯌꯦꯡꯉꯣ ꯃꯆꯦ ꯂꯥꯛꯄꯩ ꯄ꯭ꯔꯤꯊꯤꯕꯤꯅ ꯉꯥ ꯊꯣꯡꯉꯤꯅꯤꯀꯣ ꯃꯌꯥꯝ ꯆꯦ ꯆꯣꯡꯂꯥꯎꯕꯤꯗ ꯍꯩꯅꯧ ꯌꯣꯝ ꯂꯩꯔꯨꯕꯅꯦ ꯗ ꯍꯜꯂꯛꯄꯗ ꯃꯥꯅ ꯆꯤꯆꯦ ꯃꯣꯏ ꯐꯥꯝꯗꯒꯤ ꯉꯥ ꯑꯆꯧꯕ ꯍꯥꯏꯌꯦ ꯑꯗꯣ ꯉꯁꯤꯗꯤ ꯆꯥꯛꯇꯣ ꯃꯣꯏꯗ ꯑꯣꯏꯅ ꯆꯥꯔꯁꯤ ꯅꯣꯏ ꯌꯨꯝꯗ ꯆꯥꯔꯅ ꯑꯩꯅ ꯀꯣꯟꯅ ꯂꯥꯛꯑꯒꯦ ꯑꯕꯦꯝꯃꯕꯨ ꯌꯥꯗꯗꯅ ꯄꯨꯖꯥꯔꯤꯁꯦ ꯐꯖꯗꯔꯣ ꯗꯟ ꯗꯟ ꯂꯥꯎꯉꯩ ꯕꯥꯃꯣꯟꯅ ꯊꯣꯡꯕꯒ ꯃꯥꯜꯂꯦ ꯌꯥꯝꯅ ꯀꯩ ꯉꯥꯅꯣ ꯑꯕꯦꯝꯃ ꯅꯥꯄꯤ ꯆꯥꯕꯤꯅꯤꯗ ꯅꯥꯄꯤ ꯆꯥꯕꯤꯅ ꯑꯧ ꯏꯅꯥꯎ ꯃꯈꯨꯠ ꯌꯦꯡ ꯇꯥꯔꯦꯅꯦ ꯉꯁꯤꯗꯤ ꯕꯇꯔꯒ ꯄꯨꯊꯣꯛꯑ ꯊꯥꯒꯠ ꯊꯣꯡꯉꯩ ꯂꯥꯛꯄ ꯆꯥꯕ ꯅꯪꯅꯕ ꯑꯩꯅ ꯇꯣꯏ ꯂꯥꯛꯀꯅꯤ ꯑꯃꯨꯛ ꯂꯥꯛꯄꯗ ꯄꯤꯖꯍꯧꯗ꯭ꯔꯗꯤ ꯅꯤꯡꯉꯝꯗꯦꯅ ꯇꯧꯕꯅꯤ ꯑꯁ ꯅꯨꯡꯁꯤꯌꯦ ꯅꯣꯏ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯃꯆꯦ ꯅꯨꯡꯁꯤꯕꯤꯔꯝꯅꯤ ꯀꯥꯏꯗꯤ ꯊꯥꯖꯗꯕ ꯆꯦꯅ ꯍꯌꯦꯡ ꯌꯨꯝ ꯁꯥꯕ ꯂꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯐꯖꯅ ꯆꯥꯛꯈꯨꯝ ꯑꯅꯧꯕꯗ ꯑꯃꯨꯛ ꯆꯥꯔꯁꯤ ꯍꯣꯏ 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 ꯐꯔꯦ ꯅꯪ ꯑꯣꯠꯂꯝꯗ ꯀꯥꯟꯗ ꯃꯆꯨ ꯐꯖꯔꯦ ꯍꯥꯏꯕ ꯑꯣꯈꯥꯏꯔꯛꯄꯩꯗꯣ ꯑꯗꯨꯝ ꯅꯝꯃꯤ ꯉꯥ ꯄꯨꯁ ꯊꯝꯅꯤ ꯏꯕꯥꯅꯤ ꯎꯍꯟꯕꯁꯤ ꯀꯃꯥꯏꯅ ꯎꯍꯟꯅꯤ ꯑꯁꯣꯝꯗꯗꯤ ꯕꯦꯛ ꯀꯦꯃꯦꯔꯥꯗ ꯑꯣꯜꯂꯦ ꯃꯃꯥꯡꯂꯣꯝꯗ ꯑꯣꯜꯂꯛꯀꯦꯗꯤ ꯀꯥꯏꯗꯦ ꯃꯃꯥꯡ ꯑꯣꯜꯂꯛꯄꯗꯤ ꯏꯕꯥꯅꯤ ꯊꯝꯃꯤꯟꯅꯁꯦ ꯀ꯭ꯋꯥ ꯆꯥꯛ ꯊꯣꯡꯕꯗ ꯍꯥꯏꯔꯛꯄ ꯑꯁ ꯑꯗꯨꯅ ꯆꯨꯝꯃꯤꯅꯦ ꯀ꯭ꯋꯥꯗ ꯈꯤꯇꯪ ꯄꯥꯏ ꯉꯥ ꯊꯣꯡꯕ ꯍꯩꯕꯒꯤ ꯁꯨꯝ ꯃꯤ ꯀꯩꯅꯣ ꯇꯧꯕꯩ ꯋꯥꯔꯤꯅꯤ ꯊꯥꯒꯠꯄꯩ ꯋꯥꯔꯤꯅꯤ ꯉꯥꯁꯦ ꯇꯣꯏꯈꯤꯅꯦꯅ ꯇꯧꯕꯅꯦ ꯀꯨꯏꯅ ꯑꯣꯠꯅꯤꯡꯗꯕ ꯊꯥꯎ ꯌꯥꯝ ꯍꯥꯞꯄꯅꯤ ꯄꯥꯛꯇꯤ ꯇꯣꯏꯔꯣꯏ ꯑꯩꯅ ꯊꯣꯡꯕꯁꯦ ꯄꯥꯛꯇꯤ ꯇꯣꯏꯗꯕꯅꯤ ꯉꯥ ꯉꯁꯤ ꯇꯥꯃꯣ ꯀꯦꯅꯤꯗꯤ ꯑꯩꯈꯣꯏꯗꯩ ꯉꯥꯗꯨꯗꯤ ꯇꯣꯏꯔꯣꯏꯕ ꯇꯥꯃꯣ ꯀꯦꯅꯤꯗꯤ ꯃꯣꯏꯗꯩ ꯉꯥ ꯑꯃ ꯌꯥꯎꯋꯦꯕ ꯑꯗꯨꯅ ꯇꯣꯏꯗ꯭ꯔꯥ ꯄꯥꯈꯠꯂꯤꯁꯦ ꯃꯣꯏ ꯉꯥꯗꯣ ꯐꯤꯕꯝ ꯌꯥꯝ ꯇꯥꯗꯕ ꯑꯥꯎ ꯆꯥꯎꯔꯦ ꯏꯅꯝꯃ ꯂꯩꯁꯥꯕꯤ ꯐꯥꯔꯕ ꯂꯥꯛꯁꯤꯟꯅꯕ ꯃꯔꯨ ꯑꯉꯥꯡ ꯄꯥꯎꯗꯔ ꯑꯗꯨꯗꯣ ꯊꯥꯈ꯭ꯔꯕ ꯍꯣꯔꯦꯟ ꯃꯍꯤ ꯍꯥꯞꯄꯒ ꯑꯃꯨꯛ ꯑꯗꯨ ꯐꯖꯅ ꯅꯝꯃꯛꯑꯣ ꯏꯆꯦ ꯅꯪ ꯑꯗꯨꯝ ꯈꯔ ꯅꯝꯃꯛꯑꯣ ꯏꯆꯦ ꯂꯥꯛꯄꯒꯤ ꯑꯩꯗꯤ ꯇꯜꯂꯦ ꯍꯥꯏꯔꯛꯀꯦ ꯃꯃꯥꯡ ꯑꯣꯜꯍꯜꯂꯛꯀꯦ ꯑꯗꯨꯒ ꯏꯕꯥꯅꯤ ꯑꯁ ꯑꯩꯈꯣꯏ
ꯆꯤꯆꯦꯗ ꯑꯃꯨꯛ ꯆꯤꯆꯦꯒꯤ ꯈꯨꯠ ꯑꯃꯨꯛ ꯌꯦꯡꯁꯤ ꯆꯤꯆꯦ ꯍꯥꯏꯌꯦ ꯃꯌꯥꯝ ꯍꯥꯎꯗꯧ ꯃꯥꯟꯕ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯩꯈꯣꯏ ꯊꯣꯏꯕꯤꯒꯤ ꯉꯥꯁꯦ ꯅꯩꯔꯦꯍꯦ ꯃꯌꯥꯝꯗ ꯑꯝꯇ ꯌꯦꯡꯅꯔꯣ ꯏꯟꯁꯥꯡꯁꯤ ꯌꯥꯝ ꯐꯖꯅꯒ ꯇꯧꯕꯤꯔꯝꯃꯦꯀꯣ ꯑꯕꯦꯝꯃꯅ ꯃꯆꯦ ꯂꯥꯛꯄꯩꯅꯦꯅ ꯃꯌꯥꯝꯁꯨ ꯆꯥꯁꯤ ꯂꯥꯛꯑꯣꯀꯣ ꯑꯗꯩ ꯑꯩꯈꯣꯏ ꯊꯣꯏꯕꯤꯒꯤ ꯃꯈꯣꯏ ꯌꯦꯡꯁꯤ ꯃꯌꯥꯝ ꯃꯌꯥꯝ ꯑꯩꯈꯣꯏ ꯂꯣꯏꯔꯀꯥꯟꯗ ꯃꯌꯥꯝ ꯎꯠꯆꯔꯒꯦꯀꯣ ꯕꯥꯏ ꯕꯥꯏ